Deputy CM NEMCHA KIPGEN HATPADA LUPA LAKH kun MLA LM KHOUTE AMASUNG NGURSANGLUNG HATPADA LUPA LAKH tara PIGANI LAUTHOROKPADAGI security KANKHAL HAIKHRE Deputy CM NEMCHA KIPGEN gi ifiji mai thakre kukijo area da total sadda lauthokre Chief Minister Yomnam Khemchana Luchingba Popular Government ta Deputy Chief Minister oina wasak laukraba Kangpokpi Kendra gi MLA NEMCHA KIPGEN HATPADA LUPA LAKH kun wasak lobagi thoram adudi yaukhiba Tipaimuk Kendra gi MLA NGURSANGLUNG Sanate amasung Churchanpur Kendra gi MLA LM KHOUTE HATPADA LUPA LAKH tara PIGANI haina Office of the Village Volunteer Eastern Zone Kuki Jawgang Kauba Lup amana social media da thagalakpadagi sarkar asibu sagatpada yauriba Kuki Jo MLA sing amasung makhoigi mayum makai singda security ki section thorang hena kakhal ankhra haire Village Volunteer Eastern Zone Kuki Jawgam hairiba lup asi kaya yamna genuine oiba lup amano amasung khulai paiba lup ama oiribra haibadu haujing makki oina intelligence ki maikai dagi chapchan confirm tawba ngamdrabasu handak thokkiba irang asigi manungda Kuki Jogi oiba khulai paiba Village Volunteer Force kaya tholakkiba atuna maram oirga Deputy CM NEMCHA KIPGEN MLA NGURSANGLUNG Sanate amasung MLA LM KHOUTE gi security hangatpa yauna makoi gi mayum makai singda asoyngam thoktanaba security ki section sing hena kankhal hankre masiga loina na kudong thiningai oiba mafam kayada security kankhal hankre hairi panba yabati Kuki Jo singna taliba separate administration gi demand asigi political solution ama laktringai da Kuki Jo MLA singna popular government sembada sawattaba haiba Kuki Jo MLA sing su group sing amadi Kuki Jo CSO sing gi oiba mifam kayada warep kaya loba laikhrabani adubu hairiba warep sing adugi ona tainabada Deputy CM NEMCHA KIPGEN MLA NGURSANGLUNG Sanate MLA LM KHOUTE amasung cycle kendra gi MLA Kimnyo Hangsingna popular government asida sagot kibani amaromda NEMCHA KIPGEN na Deputy CM oina wasak laukhiba aduga Kuki MLA karana sarkar asida sagot kibagi mayokta ngarang numidang Churchanpur district ki torbungda Kuki Jo singna changchen khiba khongjang manungda nupi ani masa mathanta thaw haijinduna sizana batharang tawkhi adubu miyam changduna kalhobadagi khudong thiba thodok makti thok khidre hairi Kuki Students Organization sungarang New Delhi gi Manipur Bhavan mamangda Kuki Jo MLA singna popular government sembada sagotpagi mayokta khongjang kya changchen khibani Kuki Jo singi separate administration demand ga mari lainana Manipur da popular government ama sembada Kuki Jo MLA singna saruk yadaba haiba akan borep lairingai da Kangpokpi Kendra gi MLA NEMCHA KIPGEN na Deputy CM oina wasak laukhibagi mayokta penadraba Kuki Jo singna ngasi ayu angan badagi Churchanpur district ki tuibong da ban chathaba hokre cycle da yamlapa Kuki miyamna Deputy CM NEMCHA KIPGEN gi ifiji mai thakre kotugi maikai dagi suhayeng Kangpokpi district headquarters da emergency mifam kaukhibaga loinona mifam asi loidringai phawba Kangpokpi district headquarters da total sada lauthokre Marak sida Joint Forum of 7 gi maikai dagi ayang February 3 ki ayuk pung 3 numidang wairam pung 3 phawba Kuki Jo singna tariba jaga singda total sada lauthokre Churchanpur district ki tuibongda ngasi ayu angan badagi hauna chathakiba bangi khongjang adugi manungda protesters singna lambi sorokta thoktuna achat awok sing thingki adubu pamdaba thodok singdi thokide NEMCHA KIPGEN nauna semba popular government asida Deputy Chief Minister oina wasak lokhiba thodok aduga mari lainana ZF7 gi information and publicity wingna thadorok pacherol amana hairibana Kuki Jo singi oiba legislature ka konaba separate administration Union Territory gi political demand asigi waroisin amata porak patawdana Central BJP government na Manipur da state government form tawba amasung Kuki Jo MLA singna anoba government asida saruk yaba ki mayokta total shutdown gi khongjang asi chathakibani Kuki Jo singi oiba separate administration Union Territory gi demand asiga mari lainna paksan na hinsa thokthuna mi kya lanjena duna amadi eviction na singba thong kaya Indian Constitution gi Article 14 amasung 21 na piriba right to equality life amasung dignity da chauna chaitheng piribani Anoba laingak asida maitai pangal amabu minister pidrabadi BJP gi mayokta election campaign chathagani haina MMW ona thadrok pacherol amana khangalakli Chief Minister Wai Khemchana Luchingba anoba laingak asida maitai pangal MLA amabu minister oina hapiyu Karigumba haptaba tarabadi lakadorba tromdoi suba Manipur Legislative Assembly mikhalda maitai pangal singna tariba kendra singda BJP da vote pi danaba campaign chathagani haina maitai pangal welfare association na sinduna asi press club da pangthokiba paugi mifam amada lup asigi president MS sabana phongdokre
Mahakna makhatana haikibada haukiba sahi lising ani kunhumdagi me ahumdagi tholakkiba irang asina maram oiraga Chief Minister N Biren resign tawkraba matung PR lengak lakraba matungda BJP gi central leader singna khanaraga Manipur popular government amana lakiba asi organization asigi maikaidagi thagatpa amasung nungaiba phongdokli nauna lakliba lengak asina lamdam asida lairiba miyamgi apamsing adu khangna amadi lairiba isusing asi khanaduna santi amasung tangdulaitaba phibam ama BR na maram oirga tongan ba relief camp sing da changjafam lauduna leiba IDP sing makhoi gi hana gi mayum makai sing da hanjil hanna ba thorang sing paikhalagani haiba gi thajaba sulai Chief Minister Wai Khamchana luching ba anau balenga asida kuki amasung naga furki MLA amamambu Deputy Chief Minister oina wasak lohon kiba asigi damakta su thagat pa phongdokli anau balenga asida Valley largest minority community ama oiriba maitai pangal singi maraktagi MLA amabu minister pham piduna state asigi chakhwat thorang santi amasung tangdu laitaba phibam hanjil hanna bhona bada saruk jafam thoi aukiba chahi lising ani taraga taretta state asida BJP lengak lakraba matungda maitai pangal MLA amata minister pham piba laitri Thawong asi BJP central leader singi maikai dagi sabka sath sabka vikas sabka biswas haibadugi wahan thok karino nauna Chief Minister oina wasak lokraba Wai Khamchangi maikai dagi anauba government asi inclusive government ama ohengani haina phongdokpa sulaikrabani na maitai pangal MLA amabo minister PB duna inclusive government ama oibagi wahanthok adu lahenbiu haiki India da Nipah virus sandorakpana Asia da nungnangba pohalle India gi West Bengal da Nipah virus ke case thengmekhibana maram oiraga China, Thailand, Indonesia, Nepal, amadi Malaysia na singba Asia gi tongan balebak singda chauna nungnang ba pohalle hairi balebak sing adugi airport ta screening tobaga loinona mapandagi lakpa mioi singi mathakta akhanaba mieng changli Union Health Ministry gi report matung ina West Bengal da Nipah virus ki confirm torba case ani thengnagrabasu Laina laichet asigi mapung phaba report amata phongdorok pa laitri positive oirba mioi sing aduga naknaruba mioi chamaga marfutra turki khongol liduna yangsen bada mioi sing adu layong amata utorok tabaga loinana test toboda su negative oiramba thengnaki Nipah virus hairiba mahikna ohelak pa laina asi saadagi mioi bada sandorak pani mioi ama positive oikraba matung hairiba mioi sing aduna atai atoppa mioi sing dalaina laichet asi sandokhiba ngami mahik changkraba matung numit humni dagi namarini fawgi manung dalayong uturai karigumba matamda chayol anirom leiraga layong uthorok pasu yawi virus asina mapung oina sohalibadi nungsa sor honbagi maridani ahan ba hogalakpada kokchikpaga loina layo horoi phibam khara henjin khrabadi brain da inflammation tawduna wakal ningthina khanba ngamlakte ka hena phibam henjin khragana mioi adu koma da lehen khiba yai laina laichat asigi case fatality rate chada nifu dagi humtramanga fawbuni Malemda ahan ba oina kumja lising amaga chamapan marfudraga Nepalda Malaysiada amadi Singapore gi ok loiba mioi singda laichat asi sandorok pa thengnaki matamdu da mioi chani ge yangkhairom hena positive oikhibaga loinana mioi cham hena sikhi kumja lising ani taraga marida Philippines ki sayon ba mafam amada nauna amuk laichat asi sandorok pa thengnaki kumja lising ani amadagi hauna kha Asia gi tongan mafam singda laichat asi sandorok pa thengnaki Maru oina Bangladesh amasung India da Nipah virus ki case thengnaki India gi oina ahan ba case lising ani taretta West Bengal da thengnaki handak inau nongna West Bengal da laichat asi sandor khibagi chapchaba maram khangba ngamdri akhang ahi singi mot matung inadi hospital amada punna thabak tawminaba healthcare worker ani positive oirakhiba maramna hospital aduda layang balakba mioi amadagi longnarakpa oiramba yai haina panari hojik phawbagi oina Nipah virus ngakthoknabagi hidak laitri